ngasi phong khiba tuan base phong singa masum thokiba thaudo wathok singdigi maruoiba I pausing khongacharaga Manipur to optional gi maikei digi ma'am da share tawjagi ahanbada maruoiba pawa moina lokacharaga Senapati da Akanba Nungsit Amaang thokhankhare Senapati district ki tumuyon khulien da leiba Gopre brickfield koba Chaona Amaang ngarang ayuk khanghauduna Lakh pa Akanba Nungsit Chaona Amaang ata thokhankhare Pawilikhun amagi matung ina ngarang ayuk pung 8:30 khare helakpada Akanba nonglei Nungsit ama laktuna brickfield asigi yumthakupa jingasing humdoktuna pukhibada natana sekon adugi lupa Lakh 10 henbagi polamsing Amaang ata thokhankhare haidi Amaang ata thokhankraba sekon adu Senapati district ki Purul village tagi Sarafina tawkoba mi amagini haidenasu pawsina makhatana phongdokli atopa pawamana Zenimski Nursing Khongjang Sangsili Zenimski Trainers Association TNA ga laingak wari sanabada yanaba purakpa ngamdabadagi makhatana ngasisu makhatana Nursing Zenims ta wakat miphamgi khongjang sangsingkhre phamung masing hengatpagi matung ina higher nursing posting lehelo Zenimski staff singi MACP implement taw taresuba PA gi matung ina nurse ki allowance revision taw Zenimski Nursing da Uniform dress allowance PU have demand tautuna Mars kundagi nursing Zenims complex to wakat mifam gi khongjang sangsintuna lakhibane TNA na talib demand aduga mari leidana ngarang nungthil association asigi mihut singa principal health secretary yauna chief secretary Dr. Rajesh Kumar lusingba lenga ki official singa secretariat ki conference hall unaduna wari sanaki wakat mifam aduda saruk yakiba TNA gi member Jan Priyan lengang na makhogi demand asi tabidana lairabadi makha tana Akanba khongjang sangsingani haina haibo wafum kyasu phongdoragli haina pawsina makha tari atopa pawamana minor ikai khumnana ba manghanbra sienaba mi urkhul police na fare masagi sei 13 rom subada ngairibi minor nupi masa amabu ikai khumnaba manghalli haibigi marala urkhul police na handak da faraba masagi sei 95 rom suraba nupama haujuk police custody da thamli hari Police na faraba misa ado ningthaujam brojen sei 95 kawi haitu pokpi hairok part 1 dagini mapu thasgi kungumdoi gi nungthul pung taruk makai tawara urkhul police ki SI Marsak W na lusingwa tim mamana hairok police station gi OC gi matenga loinana mayumdagi fabane police na custody da thamliba accused asi thasgi kuntraga mathoida jail da thajilagani han urkhul police na phongdorakli Minor nupi masa ama rape tawkhibagi case asi Imphal West Police Station da hana register tawkhi amasum crime sathakhiba mafamadu Kamjong district ki manung sanbadagi kona urkhul women police station na transfer tawrakpani hauji koina Kamjong amasum urkhul district anima women police station urkhul gi jurisdiction manung da sali hari urkhul police ki matungina Kamjong district da yum sabagi thabak tawringe accused asina inglisingani ga kungi September thada nupi masa adu ikai khomnaba mangankhi victim nupi masa adugi urine tract problem lakpa amasum atai health complication lakpadagi thaudo adugi matang khangnarakpani accused aduna sathakhiba thaudang adugi matang na kanagumba amatada haidoktana busu victim nupi masa aduda Akanba mongna kihankhi hainasu police na phongdongli haina pawsina makhatari marak thana pawamana college tambi mahairoi nupi khudimakta scooty amamam lemna piragani Amit Shah assembly mikhal pangthokadabigi ngaidun leiraba Assam da Paul rally amada saruk yakiba Union Home Minister Amit Shah na college tamlibi mahairoi nupi masa khudimakta women empowerment sagat poina scooty amamam lemna piragani haina lakthokre Assam gi Kamrup district ta pangthokhiba BJP gi Paul rally aduda wangang bada senior BJP leader asina hairi handaki mikhal asiga mari lainana BJP na phongdokhiba election manifesto aduda tongan ba item kya yauri makhoi singdugi manungna khwaidigi maru oiba amadi love jihad amasum land jihad mapung phana thingba ngamnaba anauba ain ama sembigi wafam aduni class 8 pass torba mahiroi nupi masa khudingmakta cycle amamam aduga college tamnibi mahiroi nupi masa khudingmakta pawning thawkat pa oina scooty amamam pigani haiki union minister asina dharmaga mari lainana Assam gi miyam tinba mafam sing nauna sengba sagalagani haina miyamda wasakhibaga loinana asigumba mafam amada yamdrabda lupa lakh 2.5 sangna nauna sengba sagatkani haina su phongdokhi Assam da BJP lakpadagi miyam gi wakat amata lehendre terrorism su mapung fana free oire haiki Assam gi oina block khudingmakta
BED college amamam saragani government ki school Lakh ani amasung private job Lakh nipan su kumza English ngani ka kungani thoi phawgi mamangna semgalagani hai kenasu paw sina makatana phongdorakli atopa ten ma paw amana Kangla gi get ahumak hangani local club sing sinduna laikai laikai da pangthokadori ba yausang sports ki tours loba lakpada khudong sana ba Kangla gi Nungsit kha amasum awang gi get sing mars kungani pa amasum kunga mapana ayuki pung tare tagi nungthil pung mari phawba hangani hana tours loba lakpada Kangla manung na mi ahum khak sangna ba khangan khiba adudagi khara hongdoklaga miyoi manga Kangla manung da sangma yaragani tawbatabu tours loba lakpa singna COVID ki SOP maruina face mask upaga loina social distancing nga kadabani haini state archaeology Kangla gi superintendent na thokpa serol amana su phongdorakli loisila poina topa paw amana mo COVID yausang haibaduni state asigi oina COVID-19 laiset laitre haiba yabagi stage lairamlaba matung handak inau positive oibagi sang hengalaktuna nongmada positive oiba masing digit ani yoraktuna second wave yorokladra haibigi mi paiba puknarakli maraksida lakliba numaijung numitagi haugodoribu yoksang kumai asigi khoirambal kaithel yauna Imphal gi maruiba kaithel singda mi tinbagi sangsu kham thenglei local club singna laikai gi yoksang sports pangthona ba sem sabagi thabuksu akan mongna lakhonari aikhoi gi paumina khoirambal kaithel yauna maruiba Imphal gi kaithel sing koina satuna yenglubada mafam khuding mi krik inana pose leibu rakhi COVID laisat ki SOP atuk hakna miyamna ngakna satpa ude miyoi khrana mask uppi uptabasu kongai ama yawi aduga social distancing gi wafam di laitre haiba yare aikhoi gi paumina government ji temple board ki lai sanglakpa Siprit B Navakumar Sharma ko unaduna maru one yaksang kumai manu Govindaji mandir miyoi kya lakadaba amadi holy Pala group kya ama lakadori ba sida COVID-19 laisat laibana kari section tharong lakhatpagi haibigi matangna wari sanarakhi magna phongdorakpagi matung ina lairiba COVID-19 laisat asigi yenglaga temple board ki maikhaidigi mangjawnana section tharang oina Govindaji gi thawgal tawragadaba holy dal singda dal amamamda miyoi tare nipanagi hendana ba amadi lengakna PBSOP ningthijana ngakna ba khangankhre sai khudingi pangthokpagum handak sahigi oinasu Vijay Govindagi lakadaba Brasmai procession haukiba sei singda miyoi samagi mathakta saru yabadu handaki oinadi COVID laisat ki yenglaga miyoi taradagi kun phawbadang saru yaraga pangthokna basu khangankhre haiba wafam Navakumana phongdorakhi aikhoi gi paumina khoirambal ima kaithel yenglubada nupi kaithel sengbat sagatpa lupki president mayanglamba oiba RK Radesana hai yaksang kumai gi haukiba numit kharani asida pochit hangatle kumai asig yengduna hanana ihenba phirol na singba paisinduna thamnai haina sumangna phongdorakhi mangna makha taradun hai COVID-19 laisana maram oiduna mamang saigi March tharagi sahi amaram ima kaithel phamba yaduna laklaba matung handakta February taraga mangada khoirambal ima kaithel singhangduna phamba haunarakibani phamba haurakpada ngairingai COVID-19 laisat asigi second wave laibak asigi state kharada lakpa haurakpa asina Manipur yoraktuna amuk kaithel phamba thingjilaklabadi amuk hanna laisinaruba Firol sing asi aremba tagadra haibigi mipai bisu poi hainasu Radesana phongdorakhi loinana poisei leiba lakliba miyamna Manipur second wave lakadabadagi ngakthok haunaba ekhoi punamakna COVID marks ningthina opiduna COVID SOP ekhoi punamangna ngakna satminasi hainasu phongdorakle haina pawsina makhathana phongdorakli mayamgi mochis thambiramu hojiki oinadi matang ase lusinjaragi and